मणिपुर की लॉ एंड ऑर्डर की फिल्म मखा ताना पोरोंग थोरकपदगी अनुभव थौदोक अम ओइना ngarang nungtin pung 3:15 rom tarakpada moirang PS tagi awang nungsupta kilometer 5 rom damak lapnaba leiba fubala maningi haikenen gi Singairok awang turen gi mapanda leiba masagi lokfam da laurang suraba hal ama kuki jo terrorist singna makhoi tamna nungmei round 3 lom kapsil lakibagi manungda nungmei maru amana ma ke oi thangba khutta panduna sokre soklaba hal asigi maming ning thousand biren sahi humpuga humdoi kawi fubala awang maning lekai ward number 1 dagi ni hairing mahak amasung atopa longmi kharna thodok tokfam da laurang surum badagi ngehek potha tun wari watai sanari fubala gi maning thangba sarukta leiba hautak sing sang haina khangna singi singjo lokuki terrorist singna singkhong tamna kum tharak laga lomi sing tamna nungmei round 3 lom kapsil lakibani hiding kuki jo terrorist sing na nungmei kapsil lakpadagi lomi ahlasi panduna sokpa ga ikan kanadana mafam adwai de leramba BSF ki personnel sing gi marakta su kuki jo terrorist tamna nungmei round 5 lom kap ki hairi security force ki makai degi makhoi tamna nungmei kablak padagi kuki jo terrorist sing adu sing thakta leiba makhoi gi bunker amasung kem tamna singkhat ki hairi adum oinamak Jammu Kashmir Light Infantry JKL gi ani suba battalion personnel sing sing thakta singkhat ki ba kuki jo terrorist sing adu batana ki masida terrorist sing adu gi makai degi makhoi batana ki JKL ai gi personnel sing tamna nungmei kablak ki hairi army gi makai degi so makhoi tamna nungmei kablak padagi handuna nakal ani gi marakta khutuk naki thauduk asida haidorak pomaru na pan badagi langsing manbi khulgi sipki loina bini haiba nupi hal ama nongmai maruna pan badagi laikan na nangdana thodok thokpam da laikidre hiding kuki jo terrorist sing phubala maningi haikenen marakta seliba turil anigi manungdagi awang thakpa maikai da seliba singairok turil maya da thabuk suringe nongmai na kablak tuna sokhalakpa thodok pu yaning de phongdok tuna phubala amasung thangnaba khul singi miyamna haunaru ba tawdana tidim lambi thingjinduna akan ba khungjing sangsin ki Panba yabadi Bishnupur district tongan tongan baching tainaba leiba labok sing da lomi sing na lok suba da thokaning de ba thodok sing thokhan danaba district asigi deputy commissioner ki maikei degi additional deputy commissioner T open road mamang thai kunga taruk ta yankhai gi mapan mountain brigade ki brigadier aiba serol ama piduna lomi sing da thokaning de thodok sing thokhan danaba gi damak ta ngak sen bina ba hijakrabani sena ani panba aiba serol da Bishnupur district ki moirang PS ki manung chanba phubala gi oina mamang sahida tawkhibagum haikenen gi mathakta meter sahum lom changsilaga leiba labok ta loksugani haiba wafam su phongdokhibani hairi adum moina mafam adu gi anakpada BSF amasung JKLI gi ani suba battalion gi personnel sing deploy tawna Matou Karamna kuki terrorist sing lomi sing tamna nungmai kablak pungam hankibano haiba gi wahang hangladuna phupala amasung asiga khulonariba khul sing gi miyam na maru oina lomi sing na kham thengna security force sing depend da phungdokhi India da English loan ngang basing ikai ningai mereklagani Amit Shah India da English loan ngang basing matam khar gi matung de ikai raklagani lebak asigi leijari ba loan sing asi lebak asigi culture ka sagona bang haktani ekhoi gi loan ngang dana Indian ni haiba yaroi haini Union Home Minister Amit Shah na phongdokre India gi state card da Hindi loan ngang na bo pham lakhiba ga loina mafam kaya da loan ga mari lenna thorab le buwa thok sing makha sa tharpu ina larik phongbagi thoram amada wangang loduna Union Home Minister Amit Shah na bo pham asi phongdoki bani mahak na makha tan hai lebak asida leijaram bo loan gi oiba heritage sing yokhatna ba amasung hena sakhona ba lebak pumba da hotna ba changi English loan ngang ba si British lengak na sanduk na bo loilam lenga ki satna bini hai badu malem pum na khangna ba horoklabani aikhoi gi lebak aikhoi gi culture aikhoi gi history amasung religion munna khangjana ba hotna si India asi kari no khangna ba hotna ba da foreign gi loan ngangna ba hotna ba siti oithok pungam loi haiki mahakna hai loan gi matang da hojik leiri ba che na ba si yam na aruba phibam amadi oi haiba mahak chu khangi adumapu Indian society na soidana ngamlaga leibak asigi leijari ba loan sing soidana ngangna rakani haiba su khangi aikhoi gi leibak aikhoi gi iral tana ngakpa khaktana tana malem pumba su puduna satkani haina mahak makha taki Thasi ki tarag ni thugin meeting bo matung da London gi Gatwick airport lam thungpung urna bagi damak ta Gujarat ki Ahmedabad ta laiba Sardar Vallabhbhai Patel International Airport gi passengers ani kunthana gi thoi puduna pai khalak pada kai ki Air India gi flight amagi crew member tara ni thoi gi manung da am oi ki bi lamluntan singsan gi thawai yaudra baksang thoktok adu gi thoki ba numit tare ni gi matung da ngasi numidang 8 gi tarag ni pan tarak pada mahak na sang jafam lorok ki ba kangpokpi district yausilakre Air India gi flight adu airport gi pai khalak pa Kuidringai da nakna leiba BJ Medical College ki hostel ki building da thomjinduna kai baga loina na mai chakhibani thodok adu da Ramesh Biswa Kumar ko ba flight adu gi seat number 11 e da tongbo bi ama khakna tana passenger 231 gi punsi mangkhibani aduga pilot ani yauna crew member tara ga ni thoi gi punsi su mangkhibani thodok adu thokraba mathung de laikhidrabi lamnuntan singsan gi pokmina ba machin manaw sing Hyderabad tan natuna mahaki haksang masak khangdu pangam lu gi damakta sathaga da DNA test ki sample pi ki bani Ahmedabad ki
सिटी हॉस्पिटल की डॉक्टर सिंह महाकी मसिन मनाव सिंह की सैंपल लौदुना टेस्ट तौरब मतुंग महाकी हक्सांग मसक खंगदोक्तुना ngarang मसिन मनाव सिंह खुसिन रखिबनी अदुम ओइनमक ngarang महाकी हक्सांगबु कांगपोकपि तानना पुरकपदा खुदोंचादब मायोकनबगी ngasi numit yungba matungda amatbatagi गुवाहाटी फावरग पाइरखिब इंडिगो फ्लाइट अमना दिमापुर एयरपोर्ट फाव पुरखिबनी एयरपोर्ट असिदगी महाकी हक्सांगदु पुथोरकलब मतुंग तोंगा तोंगानबा दिमापुर बेस्ट थोब कुकी प्रुपकी सीएसओ सिंह मपुंग फाव इकाई खुमनब उल्लाब मतुंग एम्बुलेंस ता हापतुना नागालैंड की कोहिमा फावदुना कांगपोकपि तमना पुरखिबनी कोहिमा महाकी हक्सांग पुरक्प एम्बुलेंस अदुना माउ योसिलकपदगी हौरदुना कांगपोकपि फावबगी मरक्ता लेरबा सेनापति डिस्ट्रिक्ट हेडक्वार्टर अमसुंग हेनबुंग हाइपिन सिंह मफम सिंह मियामने NH2 परिंग नागे तम हाकी हक्सांग गाइदुना लेरमखी मखोई लेखिद्रबगी मफमदा थमोय सोकना वाब फोंदोकपगा लोइना लैसुखतखी सेनापति डिस्ट्रिक्ट हेडक्वार्टर नागा अमसुंग कुकी हाइब मसेलगी खेनब थमदना पुंग अमरुम सुपना महाकी मफमदा कैंडल लाइटिंग यावना लैसुखतुना वाब फोंदोखी तुंगदा ngasi numitang पुंग 8:9 तारकपदा कांगपोकपि डिस्ट्रिक्ट हेडक्वार्टर योसिलखिबनी अदुबु महाकना मी 2023 दगी हौरखिबा कांगलुक मसेलगी लान मरम ओइदुना लानजेनादुना लेरखिबा कांगपोकपिगी IT रोड की किपगेन बैंक दे योरक्तिंगै मरक्ता सु कांगपोकपिगी मियामना महाकपु थमोय सोकना अवाब फोंदोकप लोइना हाइकत लेकत तमखी पानबेयाबदि लैखिद्रबि लमनुनथन सिंगसन इम्फाल ऑल लेम्बुलेंदगिनी लान मरम ओइरदुना लानजेनादुना कांगपोकपिगी IT रोड की किपगेन बैंक दे लैबा एक्स MLA थांगमिलिन किपगेन की मसानुपा मणिपुरी लेंगा की हॉर्टिकल्चर एंड सोइल कंजर्वेशन लोइसंगी डायरेक्टर ओइरंबा काइलौलेन की युमदा संगजफम लौदुना लेरखिबनी महाकी हक्सांग हायें कांगपोकपिदा अमुक हन्ना मपुंग फाब इकाई खुमना उलब मतुंग लैरोन चनबगी थौरम पांगथोकलगनी हाइरि अदुम ओइनमक फ्लाइट अदुदा महाका पुन्ना क्रू मेंबर ओमिनाखिबे थौबाल अवांग लेकाइदगी कुंब्राइ लाकुम nganthoi sahi kunithoi gidi ngasi numidang athing fawada mahaki pokminaba machegi tanjali gi DNA test townabagi sample numit khari mamangda lokrabas mahaki haksang masak khangdok pangam khidri ngasi fawa apunba crew member taragani thoi gi manungdagi mapan gi masak khangdok pangam khrabas lem horiba khangdok pangam daba ahum gi manungda laikhitrabi nganthoi gi haksang su yauri hairi